ngasi phongkhiba tungan tungan manipuri siphongsingdagi maruoiba I pausing myamda thamjagi ahanbada Eastern Express dagi junta gi lanmi singna magawegi pau township ta nongmaina kapsinduna nupi masa ma hathre Myanmar langa ki junta lanmi singna thasigi kunga marida kerpit kan magawegi pau town da leba khungang amada top sing kapsinduna red chathabda khungang adugi yum kaya maina saktuna maikhu Wangna khakhannarak khunja singna una khiyari yum se kaisa numita satakhiba junta lanmi singi red aduda Chahi manga da ngairiba nupi masa ama hat ki haina pau township ta leba misam singna phongdoknarakli thaudo adu junta gi lanmi humdra romna saba kalam amana ayuki pung taret tarakpa adu waida kerpit kan village sangsilaktuna mafam adu leba yum singda red chathabaga loinana mai thaba horakhibani lanmi sing aduna yaw river lansilaglaga nongsuk romna sangsilakhi amadi khungang aduda heavy artillery sijinaduna phongna nomai kapsilakpadigi nupi masa adu laikhidabani haina khunja amana phongdorakhi nongmaina palaba nupi masa adu kannana bo hotnaringaida lanmi singna leptana nomai kapsilakpadigi makoi mafam adu thadoktuna sienba takhi matung tabda lanmi sing aduna khungang adugi yumpanamak mai thadoklambaga satkibani haidi hensu pausna makhatana phongdorakli Makasa tarak po na to papawaman anga amagi apokpa mapalay kidrabadi anga adugi surname kanbagi tawdang adu mamana wadip lawzabayay Supreme Court kanagumbagi hekpok saba mapaduna lay kidrabadi anga adugi legal guardian asi suknagi mama adu khaktana oihoragani bigliba anga adugi biological father aduna laikidaba matungda angang adugi surname thonbasi mama aduna lawba warip ki makha pongani natragana mama aduna anisuba nupa amada luhonglaba matungna ma ki anisuba nupa adugi surname pibasu yai haina Supreme Court na warip takhre atopa mong amada court na takhibu wafamda angang adubu poklibi mama aduna ma ki anisuba nupa aduga laiminanaba matamda angang adubu makhoina yokpani haina khanbigi mawongda leibasu yai haina haidi ngasi hiramasiga mari lainana githa hari haranamasum ORS versus Reserve Bank of India and ORS ki case ama Supreme Court ki Justice Dinesh Maheshwari amasum Justice Krishna Murani na phamkiba bench ama ki matungina court na Hindu Minority and Adoption Act 1956 ki Section 6 ki makhara kadigum anga amagi apokpu mapana laikhidrabadi mapa aduga chap manaba position da maki mama adugi hak amadi position lepham thui mama aduna natural amadi legal oiba guardian ama piklingai digi oiragadabani haina top court asina phongdorakhibani case asi mayuknadringai mangoinana angang adugi mama amadi laikhidraba angang adugi mapagi mama mapasing grandparents anigi marakta sauna muknaba madi yanadabigi wafam thulakpadigi court yawnarakhibani kanglup anigi marakta angang adugi surname asi karamba pigadagi haibigi matangna yetnaba horakhibani haide henisu pausna makhatana phongdorakli sanaleba poksi da phongma to pawmna north east state singi manungda lairik haibigi sang manipura manga subada lairi north east state singi manungda lairik haibigi sang manipura manga subada lairi haina ngasi manipur legislative assembly da chief minister nangthomom berena thamkiba kumja english singa ni kunga mathoidagi ne kungani thoi economic survey report ta phongdokre survey report asin hai kumja english singa ni taraga mathoigi census matungina manipur gi literacy rate asi sada 76.94 oi kumja english singa ni amada laikiba census report ki matung ina state sigi literacy rate asi sada 70.50 oi ke dubu kumja english singa ni taraga mathoida literacy rate asi hengalakibni kumja english singa ni amagi literacy rate asigi manungda apun manupagi sang sada 80.30 oi loinana kumja english singa ni taraga mathoigi report asigi matungina apun manupagi sang sada 83.58 oi kumja english singa ni amada oihiba literacy rate asigi apun manupigi sang sada 60.50 oi ke loinana kumja english singa ni taraga mathoi census ki matungina di apun manupigi sang asi sada 70.26 oi di hanis pali amarom da state asida kumja english singa ni taraga mathoi census ki matungina apun ba population lakh 28.56 oi masigi manungda nupana lakh 14.39 ni amadi nupigi masingna lakh 14.17 oi manipur da lairiba migi masing asi india gi oina apunba misingi sang da yenglagadi sada 0.24 oi amasam population haibisi leba amagi yamna maruoiba asset ama oibidana tana khwaidigi maruoiba demographic indicator ama oiribani
इंडिया की population growth के state असी के येंग नपा मतम ना population growth की सांग state असी ना वांगली कुमजा इंग्लिश सिंग निगे तरागा मथुई सेंसस द इंडिया की population growth rate असी सादा 17.70 ओय अदुबु मणिपुर की ओइना दि सादा 24.50 ओय की अमरम दा हौकिबु कुमजा इंग्लिश सिंग निगे तरागा मपन नगिना कुंदा सादा 8.99 हेनगलक पथिना की JSDPSC हौकिबु कुमजा इंग्लिश सिंग निगे कुंदगिना कुनगा मथुई द लुपा करोड़ लिसिंग कुनगा सत्रेका हुंफुगो तरेट ओइदुना ममांगी सही इंग्लिश सिंग निगे तरागा मपन नगिना कुंदगी सादा 3.19 हेनबा मदि कुमजा इंग्लिश सिंग निगे तरागा मथुई दगिना तरागा निथोइगी कुमजा इंग्लिश सिंग निगे कुंदगिना कुनगा मथुई फावबगी रेट सादा 5.28 गी 10.79 फावबद लैरि नेट टेस्ट डोमेस्टिक प्रोडक्ट NSDP की करंट प्राइस की ओइना सुकुमजा इंग्लिश सिंग निगे कुंदगिना कुनगा मथुई की ओइना करोड़ लिसिंग कुंथ्रागा सनिपान गा हुंफुकतर ओइदुना कुमजा इंग्लिश सिंग निगे तरागा मपनगिना कुंदा करोड़ लिसिंग कुनगा निपान गा सहुंगा यांखै हुमदो ओइखि बदुदगी 8.86 हेनबा ngamki haujuk lairiba mamal asigi matungina per capita income asisu kumja english ngani ga taraga mapandagina kunda lupa lising marfuga ni thoiga samriga kunthra ga teret oiki loinana kumja english ngani kundagina kunga mathoidana lupa lising marfuga tarika sanipan ga kunthra ga ni thoi oiki NSDP gi constant price की वैन कुमजा इंग्लिश सिंगनी कुंदगिना कुनगा मथोइदा करोड़ तरागा निपान का सनीगा कुंथ्रा ओइदुना कुमजा इंग्लिश सिंगनी तरागा मपनदगिना कुंदा ओइखिबा अदुदगी सादा 2.67 हेनबा ngamki स्टेट डोमेस्टिक प्रोडक्ट अमदी पर कैपिटा इनकम असिना स्टेट अमगी सेटमिलोन गी फिबा मदु मयेक सेना उलिबनी मणिपुर गोइना कुमजा इंग्लिश सिंगनी कुंदगिना कुनगा मथोइगी ग्रॉस स्टेट डोमेस्टिक प्रोडक्ट असि करोड़ लिसिंग कुंथ्रागा मरिगा सामगा तरा यौबो ngamle ममांगी सहीदगी करोड़ लिसिंग कुंथ्रागा मथोइगा सनीगा मौद्रागा तरेता लेरमबने हाइदि नकल अमरोम स्टेट असिगी ओइना कुमजा इंग्लिश सिंगनिगा कुनगी मथोइदा लोकल सेंग मीडियम की ममल असी क्विंटन अमदा लुपा लिसिंग मरिगा सनीगा तरागा मपन ओइखि हाइना AOMI की मतुंगिना पाली अमसुम आरहार दाल की ममल सु सही दुदा क्विंटन अमगी ओइना ममल लुपा लिसिंग तरागा मथोइगा सामगा कुनगा मंगा ओइखि मतम की ओइना स्टेट सिदा ओरिबा पोस्ट की ममल असी डायरेक्टरेट ऑफ इकोनॉमिक्स एंड स्टैटिस्टिक्स मणिपुरना खोंगली ममल सिंग असी स्टेट असी लैरिबा इम्फाल मार्केट यावना तुवान डिस्ट्रिक्ट हेडक्वार्टर सिंगदगी मियामदा फंगलिबा सबसाब रिटेल प्राइस सिंग यावरी सावरना लोकल की सिंग असी रिटेल ओइना योलकपा मतमदा कुमजा इंग्लिश सिंग अनिगा कुनगा मथुइदा केजी मदा लुपा निफुगा हुमदोय की सांगदा पीरी अमदी आरहार दाल न केजी दा लुपा मौद्रागा मंगा की सांगदा पिखि कुमजा इंग्लिश सिंग अनिगा कुंदा ओइखिबा लोकल सिंग की ममलदगी कुमजा इंग्लिश सिंग अनिगा कुनगा मथुइदा दना सादा 0.9 रोम हेंगखि अदुमैनामा आरहार दाल की ममलदी समान लै हाइनसु रिपोर्ट अदुना मखाताना पल्ले हाइनसु पाउसना फोंदोरक्ली अदु हौजुगुइनादि म्याम पाउस मतंगासे लुसिनजरगे अमसु म्याम पुना अनबब दत ngaminisena channel asigi मेकेदगी म्याम थमजरी एंड थैंक यू